ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯄꯟꯊꯧ ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯦꯝꯖꯔꯤꯕ ꯅ꯭ꯌꯨꯁ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯅꯣꯛꯅꯕ ꯁꯤꯗꯣꯛꯆꯕ ꯂꯩꯖꯗꯦ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯄꯥꯎ ꯑꯃꯇꯪ ꯊꯥꯒꯠꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯁꯦꯝꯖꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯄꯟꯊꯧ ꯅ꯭ꯌꯨꯁ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ ꯀꯩꯅꯣ ꯇꯥꯈ꯭ꯔꯦ ꯄꯟꯊꯧ ꯅ꯭ꯌꯨꯁꯀꯤ ꯄꯥꯎ ꯇꯥꯕꯤꯔꯁꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯀꯥꯡꯂꯨꯞ ꯈꯔꯅ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯔꯥꯏꯠ ꯆꯞ ꯃꯥꯟꯅꯍꯜꯂ ꯍꯥꯏꯗꯨꯅ ꯍꯧꯔꯛꯈꯤꯕ ꯏꯍꯧ ꯑꯗꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯉꯁꯤ ꯇꯥꯕꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯏꯔꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ 2020ꯗꯒꯤ ꯅꯨꯄꯤꯁꯤꯡꯅ ꯅꯤꯄꯥ ꯀꯣꯏꯕ ꯌꯥꯔꯒꯅꯤ ꯅꯨꯄꯥꯁꯤꯡ ꯌꯨꯝꯗ ꯂꯩꯗꯨꯅ ꯅꯨꯄꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯊꯣꯡꯒꯥꯟꯗ ꯂꯩꯔꯒ ꯀꯧꯊꯣꯛꯄ ꯑꯃꯗꯤ ꯐꯣꯟ ꯇꯧꯗꯨꯅ ꯅꯨꯄꯥ ꯀꯧꯊꯣꯛꯄ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯈꯪꯍꯜꯂꯛꯂꯤ ꯃꯅꯤꯄꯨꯔꯤ ꯃ꯭ꯌꯨꯖꯤꯀꯦꯜ ꯑꯦꯜꯕꯝ ꯒ꯭ꯔꯨꯞ ꯑꯃꯗꯤ ꯐꯤꯂꯝ ꯄꯥꯝꯕ ꯀꯣꯑꯣꯄꯔꯦꯁꯟ ꯒ꯭ꯔꯨꯞꯅ ꯊꯣꯔꯛꯄꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯅꯧꯅ ꯅꯝꯒꯗꯕ ꯃꯅꯤꯄꯨꯔꯤ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝ ꯑꯃꯗꯤ ꯐꯤꯂꯝꯁꯤꯡꯗ ꯃꯆꯤꯟ ꯇꯨꯝꯕ ꯃꯆꯤꯟ ꯀꯥꯛꯄ ꯃꯌꯥ ꯆꯧꯕ ꯃꯤ ꯑꯃꯠꯇ ꯐꯤꯂꯝꯗ ꯈꯣꯡꯗꯥꯕ ꯌꯥꯔꯔꯣꯏ ꯃꯈꯣꯏ ꯌꯥꯎꯕꯅ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯏꯟꯗꯁꯇ꯭ꯔꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯑꯃꯗꯤ ꯐꯤꯂꯝꯗ ꯀꯦꯁꯦꯠ ꯌꯣꯟꯕꯗ ꯁꯤꯠꯇꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯨꯝꯕ ꯃꯆꯤꯟ ꯇꯣꯡꯕ ꯃꯆꯤꯟ ꯀꯥꯛꯄ ꯃꯤꯁꯤꯡ ꯐꯤꯂꯝ ꯀꯨꯝꯕ ꯌꯥꯎꯗꯅꯕ ꯑꯃꯨꯛ ꯍꯟꯅ ꯈꯪꯍꯜꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯐꯤꯂꯝ ꯄꯥꯝꯕ ꯐꯤꯂꯝ ꯌꯥꯎꯅꯤꯡꯕ ꯃꯤꯁꯤꯡꯅ ꯐꯤꯂꯝ ꯌꯥꯎꯒꯦ ꯅꯠꯇ꯭ꯔꯒ ꯑꯦꯜꯕꯝ ꯌꯥꯎꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯁꯔꯖꯔꯤ ꯇꯧꯕ ꯃꯤ ꯑꯣꯏꯒꯗꯕꯅꯤ ꯃꯁꯤꯒꯤ ꯏꯔꯣꯏꯅꯅ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯦꯛꯇꯤꯡ ꯍꯩꯇ꯭ꯔꯕꯁꯨ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯃꯨꯛ ꯍꯟꯅꯁꯨ ꯈꯪꯍꯜꯂꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯕꯨ ꯃꯍꯥꯎ ꯂꯩ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯔꯨꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯍꯦꯗ ꯃꯥꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯉꯥꯛꯄꯤꯒꯅꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯍꯥꯛꯅ ꯉꯁꯤ ꯇꯣꯏꯂꯦꯠ ꯆꯪꯕ ꯃꯇꯝꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯇꯣꯉꯥꯟꯕ ꯃꯅꯝ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛ ꯉꯁꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯃꯁꯥ ꯄꯨꯝꯕ ꯇꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯊꯣꯏꯗꯣꯛꯄ ꯑꯅꯥꯕ ꯂꯩꯇꯦ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛ ꯌꯨꯝꯗ ꯂꯥꯛꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯔꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯗ ꯄꯣꯠ ꯂꯩꯕ ꯃꯇꯝꯗ ꯄꯣꯠꯆꯩꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯍꯦꯛ ꯌꯥꯎꯗ꯭ꯔꯒꯅ ꯃꯣꯔꯦꯒꯤ ꯄꯣꯠꯅꯤ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄꯣꯠ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯃꯤꯑꯣꯏ ꯀꯌꯥꯅ ꯍꯥꯏꯅꯔꯛꯄꯗꯒꯤ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯈꯣꯏꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯔꯛꯂꯤ ꯃꯁꯤꯒꯤ ꯏꯔꯣꯏꯅꯅ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯀꯟꯇ꯭ꯔꯤ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯈꯕꯔꯒꯤ ꯆꯦꯅꯥ ꯀꯌꯥꯗꯁꯨ ꯃꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯇꯠꯇꯅ ꯊꯥꯡꯒꯠꯂꯛꯂꯤ ꯍꯥꯏꯔꯤ ꯃꯇꯝ ꯁꯥꯡꯅ ꯃꯃꯥꯡꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯄ꯭ꯔꯃꯥꯟ ꯄꯟꯊꯩ ꯑꯔꯤꯕ ꯀꯌꯥ ꯍꯟꯗꯛ ꯀ꯭ꯂꯥꯁ 10ꯒꯤ ꯂꯥꯏꯔꯤꯛ ꯁꯤꯟꯕ ꯃꯇꯝꯗꯁꯨ ꯄ꯭ꯔꯃꯥꯟ ꯄꯟꯊꯩꯁꯤꯡ ꯑꯁꯤ ꯅꯧꯅ ꯁꯤꯟꯗꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯅꯧꯅ ꯁꯤꯟꯗꯣꯛꯂꯒꯗꯕ ꯄ꯭ꯔꯃꯥꯟ ꯄꯟꯊꯩꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯅ ꯁꯤꯕꯅ ꯆꯤꯟꯗ ꯁꯥꯅ ꯁꯤꯕꯅ ꯈꯣꯡꯒꯨꯟꯗ ꯍꯥꯏꯕ ꯄ꯭ꯔꯃꯥꯟ ꯄꯟꯊꯩ ꯑꯁꯤꯁꯨ ꯃꯤꯅ ꯁꯤꯕꯅ ꯀꯨꯗ ꯑꯗꯨꯒ ꯁꯥꯅ ꯁꯤꯕꯅ ꯈꯥꯡꯗ ꯍꯥꯏꯗꯨꯅꯁꯨ ꯁꯦꯝꯗꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯣꯜ ꯑꯁꯤꯗꯁꯨ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯑꯃꯗꯤ ꯅꯣꯛꯐꯗꯦꯒꯤ ꯏꯇꯤꯍꯥꯁꯇ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯃꯁꯛ ꯊꯣꯛꯅ ꯈꯪꯅꯔꯤꯕ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯔꯤꯕ ꯃꯤꯌꯥꯝꯒꯤꯅ ꯇꯥ ꯀꯕꯣꯂ ꯏꯅꯥꯎꯆꯥ ꯃꯍꯥꯛ ꯐꯤꯂꯝ ꯑꯃꯗꯤ ꯅꯣꯛꯐꯗꯦꯗ ꯃꯁꯛ ꯈꯪꯅꯕꯇ ꯅꯠꯇꯅ ꯁꯥꯟꯅꯕꯒꯤ ꯂꯝꯗꯁꯨ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯔꯛꯂꯤ ꯍꯟꯗꯛ ꯑꯟꯗꯃꯥꯟ ꯑꯦꯟ ꯅꯤꯀꯣꯕꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯣꯟꯗ꯭ꯔꯪ ꯃꯁꯥꯟꯅꯗ ꯃꯍꯥꯛꯅ ꯚꯥꯔꯠ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯒꯣꯜ ꯃꯦꯗꯜ ꯐꯪꯂꯛꯈꯤꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯣꯟꯗ꯭ꯔꯪ ꯐꯥꯏꯅꯦꯜ ꯅꯨꯃꯤꯠꯇꯁꯨ ꯃꯍꯥꯛ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯄꯥꯟꯗ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕ ꯆꯠꯂꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯌꯥꯝꯅ ꯊꯥꯖꯗꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯄꯥꯝꯅ ꯇꯥꯅꯔꯤꯕ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕ ꯏꯁꯩ ꯕꯨꯂꯦꯠ ꯕꯨꯂꯦꯠ ꯍꯥꯏꯔꯤꯕ ꯁꯣꯡ ꯑꯁꯤ ꯌꯨꯑꯦꯁꯇꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯇꯥꯅꯔꯛꯂꯤ ꯃꯁꯤꯒꯤ ꯏꯔꯣꯏꯅꯅ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯥꯏꯔꯤꯕ ꯕꯨꯂꯦꯠ ꯕꯨꯂꯦꯠ ꯍꯥꯏꯔꯤꯕ ꯁꯣꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯒꯤ ꯑꯦꯟꯊꯦꯝ ꯁꯣꯡ ꯑꯣꯏꯅꯕ ꯃꯅꯤꯄꯨꯔꯒꯤ ꯁꯔꯀꯥꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃꯁꯨ ꯄꯤꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤ ꯐꯪꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯃꯤꯑꯣꯏ ꯑꯃ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯍꯧꯖꯤꯛ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒꯤ ICU ꯔꯨꯝꯗ ꯂꯩꯀꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯃꯀꯣꯛ ꯊꯣꯡꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯦꯁꯨ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯏꯀꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯃꯃꯤꯡ ꯈꯪꯅꯕ ꯊꯣꯡꯅꯥꯎꯗꯒꯤ ꯂꯨꯝꯗꯨꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯃꯁꯥ ꯄꯨꯝꯕ ꯕꯦꯟꯗꯦꯠꯅ ꯌꯦꯠꯈꯤꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤ ꯊꯣꯔꯛꯄ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡꯗ ꯁꯣꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗꯁꯨ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡꯅ I am sorry ꯍꯥꯏꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥꯒꯤ ꯃꯤꯑꯣꯏ 100,000ꯔꯣꯝ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯣꯏꯅ ꯃꯈꯣꯏꯅ ꯀꯣꯏꯅꯖꯕ ꯈꯪꯅꯖꯕ ꯅꯨꯄꯥ ꯅꯨꯄꯤꯗ ꯆꯥꯝꯃ ꯁꯨꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯣꯏꯅ ꯁꯤꯜꯚꯔ ꯖꯨꯕꯤꯂꯤꯒꯤ ꯊꯧꯔꯝ ꯑꯃ ꯊꯣꯡ ꯅꯝꯕꯣꯟꯕꯤꯗ ꯂꯩꯕ ꯁꯤꯜꯚꯔꯒꯤ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯪꯍꯜꯂꯛꯂꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯅ
ꯈꯪꯅꯖꯕ ꯅꯨꯄꯥ ꯅꯨꯄꯤ ꯆꯥꯝꯃ ꯁꯨꯕꯁꯤꯡ ꯌꯥꯎꯕꯤꯔꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯌꯥꯔꯒꯅꯤꯁꯨ ꯍꯥꯏꯔꯤ ꯅꯁꯥꯒ ꯃꯇꯤꯛ ꯆꯥꯕ ꯑꯙꯥꯔ ꯀꯥꯔꯗ ꯑꯃꯗꯤ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡꯁꯨ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯆꯥꯝꯃꯗꯒꯤ ꯍꯦꯟꯅ ꯈꯪꯅꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯦꯗꯤꯁꯅꯦꯜ ꯄ꯭ꯔꯥꯏꯁ ꯑꯣꯏꯅ ꯂꯤꯆꯩ ꯑꯃꯁꯨ ꯍꯥꯞꯆꯒꯅꯤꯁꯨ ꯍꯥꯏꯔꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯍꯣꯇꯦꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯅꯔꯤꯕ ꯀꯀꯥ ꯑꯀꯨꯒꯤ ꯌꯦꯟ ꯑꯃꯗꯤ ꯉꯥꯅꯨ ꯊꯣꯡꯕꯒꯤ ꯍꯣꯇꯦꯜꯗ ꯃꯍꯥꯛꯅ ꯍꯟꯗꯛ ꯊꯣꯡꯈꯤꯕ ꯌꯦꯟ ꯉꯥꯅꯨꯗ ꯃꯈꯣꯡ ꯈꯨꯖꯤꯟ ꯀꯛꯂꯝꯗꯕ ꯀꯌꯥ ꯌꯥꯎꯔꯝꯕꯗ ꯃꯤꯌꯥꯝꯅ ꯀꯥꯝꯃꯤ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯀꯌꯥ ꯂꯥꯛꯈꯤꯕ ꯑꯃꯗꯤ ꯀꯀꯥ ꯑꯀꯨꯒꯤ ꯍꯣꯇꯦꯜꯗ ꯑꯀꯥꯏ ꯑꯇꯣꯏ ꯀꯌꯥ ꯊꯣꯛꯈꯤꯕꯗꯣ ꯀꯀꯥ ꯑꯀꯨꯅ ꯃꯤꯌꯥꯝꯅ ꯁꯦꯡꯗꯣꯔꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯂꯨꯅ ꯅꯥꯟꯅ ꯇꯧꯖꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯌꯦꯟ ꯉꯥꯅꯨꯒꯤ ꯈꯨꯖꯤꯟ ꯀꯛꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯇꯥꯔꯝꯕꯗꯒꯤ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯈꯨꯖꯤꯟ ꯀꯛꯇꯕꯤ ꯊꯣꯡꯈꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯍꯦꯟꯅ ꯁꯦꯡꯗꯣꯔꯛꯂꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯍꯥꯟꯅꯒꯨꯝ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯀꯤꯗ ꯆꯥꯡ ꯅꯥꯏꯅ ꯆꯥꯕꯤꯕꯁꯤꯡꯗ ꯈꯪꯍꯜꯂꯛꯂꯤ ꯃꯃꯤꯡ ꯃꯊꯥ ꯇꯥꯛꯊꯣꯛꯑꯣ ꯌꯥꯗꯕ ꯒ꯭ꯔꯨꯞ ꯑꯃꯅ ꯁꯦꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁꯥ ꯃꯃꯤꯡꯒꯤ ꯃꯃꯤꯡ ꯊꯣꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯥꯡꯂꯨꯞ ꯑꯁꯤꯅꯁꯨ ꯈꯪꯍꯜꯂꯛꯂꯤ ꯅꯍꯥꯟ ꯊꯣꯛꯈꯤꯕ ꯒꯨꯝꯕꯤꯔ ꯑꯃꯅ ꯅꯨꯄꯤ ꯑꯃ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯣ ꯈꯕꯔꯗ ꯊꯦꯡꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯁꯥꯗ ꯃꯤꯄꯥꯏ ꯊꯤꯄꯥꯏ ꯍꯧꯕ ꯑꯃꯗꯤ ꯑꯀꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕ ꯃꯤ ꯃꯃꯤꯡꯗ ꯃꯤ ꯃꯃꯤꯡ ꯑꯁꯦꯡꯕ ꯀꯧꯕꯤꯌꯨ ꯁꯥ ꯃꯃꯤꯡ ꯊꯣꯟꯕꯤꯔꯒꯅꯨ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯃꯤ ꯃꯃꯤꯡꯗ ꯁꯥ ꯃꯃꯤꯡ ꯊꯣꯟꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯕꯨ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯨꯗ ꯊꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯟꯃꯤꯠꯂꯣꯟꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯆꯥꯎꯈꯠꯅꯕ ꯑꯃꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯍꯦꯟꯅ ꯂꯩꯅꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯏꯝꯐꯥꯜ ꯕꯖꯥꯔ ꯃꯅꯨꯡꯗ ꯁꯟꯒꯥꯔꯤ ꯊꯧꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯁꯟꯒꯥꯔꯤ ꯑꯃꯃꯝ ꯂꯣꯏꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯤ ꯍꯥꯏꯗꯨꯅꯁꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯂꯥꯎꯊꯣꯔꯛꯂꯤ ꯀꯔꯤꯒꯨꯝꯕ ꯁꯟꯒꯥꯔꯤ ꯊꯧꯔꯛꯄ ꯃꯇꯝꯗ ꯁꯟꯒꯥꯔꯤꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯁꯤꯡꯒꯤꯗꯃꯛꯇ ꯑꯣꯏꯅ ꯍꯥꯟꯅ ꯂꯧꯔꯝꯕ ꯚꯨꯗꯨ ꯐꯥꯏꯜ 50% ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯃꯨꯛ ꯍꯟꯅ ꯈꯪꯍꯜꯂꯛꯂꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯟꯊꯧ ꯅ꯭ꯌꯨꯁꯄꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯀꯅꯥ ꯅꯠꯇꯦ ꯅꯆꯥ ꯅꯅꯥꯎꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯒꯅꯤ